ngasi nungdarang phongbasi phongsingdagi maru oiba pau khara khangatcharaga mayamda share tawjage kaksingda imung amagi miyoi manga positive oire positive oireba imung asigi angang amagi birthday yauruba angang sing test tawbada amasu positive oire hairi kaksing district ki manung sana kaksing turel wangma ward number 5 ta leiba khetri mayumgi imung amagi miyoi manga covid 19 na positive oire imung asigi angang amagi birthday gi tharam yauruba angang sing makha tana covid 19 test tawbada angang ama positive oire hairi pau sina hai haukiba september taraga nithoi da positive oiriba imung asigi angang nupa masa amagi birthday tharam pangthuki masigi matungda angang asigi sai nipuram suraba apokpa mapa masa nungairaktabadigi september taraga mapanda mahaki imung manunggi miyoi sing covid 19 test tawba punna miyoi manga positive oiki positive oikiba sigi manungna september taraga nithoida birthday thoram pangthokiba nupa masa asi yauna mahaki mama amadi masilmana ahum positive oiki angang asigi birthday thoramda saruk yakiba angang sing thigatuna ngasi makha tana covid 19 test tawba matamda angang amasu positive oire lemhoriba angang nipan amasu makha tana covid test tawgadawri hairi positive oireba imung asigi miyoi singa karamba miyoi singa naksinnana loinakibagi haina thirakpada imung asigi yumbu oiriba sahi nifu suraba miyoi asiga sakmin thangmin naruba masel nupa amasu makha tana positive oire hairi miyoi manga positive oikraba imung asigi akoiba maphamsing kaksing district magistrate na thokpa order amagi matung ina cantonment zone oina ngasi lauthoktuna section thorangi thabak lakhotkhre makha tana kaksing district ki manung sana kaksing mayale kaida miyoi taruk kaksing wiring laisangthem pareng da miyoi ama positive oirakpadigi dc kaksing na cantonment zone lauthoktuna section thorangi thabak lakhotkhre hain su pauksi ji khutangda makha tana phongdorakli atopa pawa manamo covid 19 na miyoi amasu laikhidre covid 19 na maram oiduna ngasisu jenims ta miyoi ama laikhidraba miyoi asi tharaga haujuk phawbada laiset asina laikhidaba miyoi gi masing puna yangkhai ga mapan sure ngasi laikhidraba miyoi asigi maming Badaruddin Agarwal sayu marfugani thoi kawi Imphal gi MG Avenue dagini haidi miyoi singarang numidang pung manga makhairom tabra jenims ki covid ward 1 da layeng namki damak pukhalakpane adubu ngarang numidang pung 12 minute kun taba matamda laikana bangamdana laikhidabini hain spauksi esina makhatari atopa thamoi sukningai oiraba maru oiba paw manamo numit manga ni suraba phawbo covid 19 gi test report pibidre telephone da hairaga hidak pirakpa natana covid patient sing doctor na layeng bidre Imphal West ki lamboi khonang khongda leiriba trade and export hangliba covid care center asida covid 19 positive oibidigi layengbagi thabak sathariba singi covid 19 test tawbagi numit suduna test tawkraba matung numit manga ni helaba phawba result pibidre covid care center asida layengliba patient sing asi ngasi phawbo mari leinaba doctor amatana layengbagi thabak tawbidre patient sing na masa nungairaktabagi layong sing adu control room gi telephone number da hairaga layong gi oina hidak pirakpa natana ngasi phawbada doctor na layengbagi thabak sathabidana namsinduna thambire hairi covid care center asida layengduna lairiba positive oiraba miyoi kharana pauksi asida telephone gi khuthangda phongdorakpagi matung inadi haukiba september 13 tawkiba test ki result ngasi phawba pibidre nahal makhaidi test tawkiba nonganbaga result pi son tharakpada numit nini digi hende center asida lairiba covid na naraba miyoi sing social distancing amade physical distancing ngaktana SOP gi wangmada pangthamna thamjinbagi thabak sathare hairi pau sin hai covid care center asigi room amada miyoi samga tara leheli phamung amaga foot anirom tamak lapnai room amada lairiba mi samga tara na toilet tara bathroom marida khongham amad iruzabagi thabak taholi masina social distancing amade physical distancing phong na thugaibaga chapmanare hairi yamna nungaitribadi nauna covid test tawkiba miyoi singi result numit manga ni suraba phawba result phangdriba singa nauna center asida layengba changlakliba singa tosinaduna thambire test tawkiba kangbu amadi tawdriba kangbu khaiduna section thorangi thabak lokhatuna tongan ba ka amamamda thambigadaba adu thambidre maram asina test tawkraba matam sangna result phangdana lairiba singa nauna changlakpa positive oiraba singa tosinaduna thambadagi nauna positive oiraknabagi achawba maram ama oiri hairi numit manga taruk ni sontharaga test ki result negative oire haina pirabasu result phangdringai gi manungna nauna changlakpa positive oiba miyoi singa tona lairubadagi amuk hana positive oiraknabagi achawba maram ohele masina center asidagi negative oire haiduna mayumda hankraba matungda positive oiraktuna yumgi miyoi singda amuk sandoknabagi achawba maram ama oire
मादुना लंबोई खुनांगखोंग द लेरिबा कोविड केयर सेंटर असिदा कोविड 19 की SOP थुकाइदुना थबक तौरिबा कोविड पॉजिटिव ओइरबा सिंगबु डॉक्टर न लेयेंग बिदबा कया असु सेंटर की मरी लेनबा ऑथोरिटी न अथुबदा मियेंग संगबि हाइनसु पाउची एसगी कुथांगदा मखाताना फोंदोरक्ली अतोप पाव मनमु मरक की मिखल की ममांगना मिनिस्टर सिंदोक सिंजिन तौरबा याई CM ngasi delegidamag imphal thadokre Manipur politics ki sarangna si matam khara ingna signa lairuraba su Chief Minister N Birena Lusingba punchina balainga asi paiminariba makoi masel gi marakta power gi hidangna ba lepa laitri haina paw gi source amana hairi hauzik hangduna lairiba MLA gi sit sing asi karamba AC gi bot hangani haibigi sapsaba khangdrabasu AC manga gidi soidana marak chemical pangthoklagani haina panari Songshina balenga asigi power hidana bagi akan ba lantheng marakta sahi manga phagadaba yam silaktrabasu minister phami paining ba miyoi kaya amasu minister oina ba lobby tawba leptri thajaba yaba paw amada maraki mikhal mamangna minister khara sindok sinjin tawrabi yai haina panari paw sin makha taraduna congress tagi toktuna MLA phamdagi tokraba MLA anisu anawba minister oina wasak lawraba yari luribadi kanabu lauthoklaga kanabu hapsingani haibisini Thausil haiba Chief Minister ki poram yengminaba tabani ngasi aruba wa kya khananaba Chief Minister N Biren Delhi gidamak imphal thadokre ma ki khongchat asi marak ki mikhal amadi Minister Sindok Sinjin gidamak High Command ga wa khanaba satpa oigani haina su thajanari atopa paw manamu ngasi su miyoi samaga 13 COVID-19 positive oire anina laikidre humdraga mathoina research tokre Saliba pung kunga mari asida Manipur miyoi samaga 13 nongna COVID-19 positive oire ani amana laikidre humdraga mathoina laiset asidagi phaduna research tokre haidi Saliba pung kunga mari asida Manipur miyoi samaga 13 nongna COVID-19 positive oire ani amana laikidre humdraga mathoina laiset asidagi phaduna research tokre haidi Health Department ki Additional Director su oiriba department asigi wangangloi Dr. Khoiram Sasikumar mangangna thadorpa serol amana hai ngasi nauna positive oikiba miyoi samaga 13 asigi manungda kunga mapan amadi Central Armed Police Force tagini apunma positive asigi manungda miyoi marfuga humdoi amadi travel history leitaba miyoi ngaktani hairi nauna positive oiraglaba sing asi tharaga state asida COVID-19 ga apunba confirm case Lishing Mapanga Tara Sukre, Hauzik Power the Lyset Asidagi Pakiba Migi Masing, Lishing Taruka Sanipanga, Kuntraga Nipan Sukre, Hauzi active case that Lishing Aniga Sam Gatarahum the lady. Lyset Asina Laikidaba missing Yang Kaiga Mapan Sukre, Hauzik Power Lyset Asidagi Pagalapagi Sangsada, Humdramanga point, Marfuga Mapan Oiri, Ngasi positive Okiba district sing Adugi. Adu di Impal West gi ani Impal East gi kuntraga mapan Susampur gi ama Thawbal gi kungani to Sanapati gi ama Kangpokpi gi taret Tamenglong gi manga Bisnupur gi ahum Susampur gi manga None gi ama Tamenglong gi manga ama di Kaksin gi manga ni suhaidi atopa pawa mana mu center na naga gi tongan ba flag amasum constitution ayaba pikhidre Government of India na naga Rebel Group NACN IM na taliba nagagi tongan ba flag amasum constitution gi ayaba pikhidre haina agency gi paw amana hairi paw sin hai NACN IM na taliba nagagi tongan ba flag amadi constitution asi yaudravde peace accord asi mafam matam ama hekta da loisinna ba center no sem sadno lairi hairi India lenga ki yamna maru oiba source amana hai NACN IM gi decision da laire peace accord asi sign tawba natragana tawdaba maramdi issue asi gi matana government ki phire mangjong na khangan khre nengsing bayai government na separate flag amadi constitution gi demand bu mamang da reject tawkhrabane NACN IM gi lusing bayawna mamang sahi gi October 13 ga mathoire tawkiba meeting adu da government of India na makoi gi demand adu yabagi mami leiti haina mek sena khangan khre adubo government of India na tongan ba flag amadi constitution gi issue asi yamna peaceful and democratic oiba mongda khanagani aduga peace accord sign tawgane source asina makhata na hai NACN IM gi demand reject tawkhraba matung fawba separate flag amadi constitution demand tawduna issue asibu makhata na sathanabagi maral sirakli government ki maikhe de naga rebel group ka formal talk asi loikhre amadi discuss tawningai leitre haidi government of India na kari offer tawba yabagi haibisi mayek sengna khangan khre aduga offer asibu accept tawa tawdaba rebel group singi makha poli haina source asina makha tarakli Panbayai hauzi NACN IM gi makok thongbo lusingba sing Delhi da senior officer of the intelligence bureau ga informal talk sa thari amaramda
अतोप स्टेकहोल्डर सिंगा पीस एकॉर्ड साइन तौननबा सेम सादुना लेरे गवर्नमेंट पीस एकॉर्ड असिबु सेप्टेम्बर साइन तौगनी हाइना डिसीजन लौखरे अदुबो हौजिक फावबा चपसाबा मरम फोंदोक्ट्री अमसुम गवर्नमेंट ऑफ इंडिया ना इशू असिबु मखाताना सथबा पामद्रे हाइना सोर्स असिना मखातारकली शिलकपदा तोप पावमुना मु क्लासरूम दा माहिरोइ नुपी मसा अमा लिन सिक्तुना लैखिदबगा मरी लेनेना NHRC ना सोकोस नोटिस थाखरे सही तरा खक्त ngairiba mahairoi nupi masa ama mahakna tamliba school adugi classroom da linna suk chituna laikhidabaga mari lainana ngarang National Human Rights Commission na Kerala gi chief secretary da sokos notice thakibaga loinana school authority na section dabadagi laikhidabani haiba wafam palladuna mahairoi asigi compensation pibada recommend tawdribagi maram hangkhre mahairoi nupi masa asi haukiba sahi November thada mahakna tamliba school adugi classroom da linna sikbadagi laikhidabani Lina sik lekhang laba phawu mahairoi asina tamliba government Sarvajana High School gi oza singna matam sana layeng bi haudabadagi mahairoi asi lekatnaba ngamdana laikhidabini haina laikhidrabi mahairoi adugi ukil Tripathina maral siri thawong asi miyoi ba magi hak matpagi pangkhakni haina maral sibaga loinana laikhidrabi mahairoi asigi imungda lupa lakun ga manga compensation pigadabani haina National Human Rights Commission da wakalakibani mahairoi asigi achumba wayel su pibi naba commission asina midyeng sangbiyu haina su thamki haina pauksi asina makhatana fongdurog len thank you